Ibungo Mahesh, masidi pa tabak mafam khara yami. Thong sabagido nan khara satlo. Lusandaba yadaba athuba thabak ngata ngare. Ipana atop mafam amada oina yengrurage. Asongi thongdudi loisu loidorabani. Nangna chatlaga khusumando khara pithorusu. Hoi baba, ai chatlage. Mafamdugi misingdu yamna phai haidaine. Phabane adu phai haidana yamnasu laksanarunu. Mi haibasidi wakaldana ama simbandana amani. Hoi baba, ai soidana chatlage. Mafam adwaida aige nahawai college pulakpa imanaba amasu lei. Mana maga punna mafam adu chatlaga yengminarurage. Fare adudi nangi hana khangnaba namanabasu lei harabina kharadi saparanida. Maheshna mapagi wamgi matung ina mayam thadokutuna mapana sinaba thabak mafam aduda lakpa haurami. Aige marup manidubu moi yumdubu kaidanone lampak amadi lei haibani moigi thungan mapada lampak haragadi ada uriba asi oipatai asum haraga maheshna asum lakpana manisu lambidu lakpa adu thengarami marup kadomdano yam thajadana kadomda laino marup noi saida akhoi babana thong sabagi thabak ama paibani madugi khusuman piuso na lakrini akhoi babadu atopa thabak amma sakhraba aduna lakni adubu mafamdo khangraba adugi noida hana laini nanga pula chapinagina nangsu unadaba kuyena yai chatuse akhoi makharamda leibani atai lari kamdawige nangbo kari honarige aidi college loikhibudagi tawfam khangdana dum leirabani aibudi karisu tawdeda sumaina sum akhoi babagi thabakki mateng khara paanga asum leidi Ishagi shima simpama pare habdo hongki phogi oyangi leitrida donang karigumba aikhoyomdaga sum lakpa thokabagi adum changla o non phadoksu sakchara ama saminasi aduga aina pangba matengumba sum yaba leirasi dum aisi dum pangge hoi changlakke lakpu laklaba marup boida dum hana dum changla adabani nangi thabukto satlusi lao asumna wari sara matung makoi ani satkirami matam khara lero matunda ngasidi ai imfalda aigi thabaki interview do yawa salukhige nakhoi ani lengthina leramko hoi taso numit kayani muk lerakani taso imfalda numit nini mukti sangdo mali leibagi di aigi marup ama lei moida dum leirage adu natragana hotel da rakanam adum afangba jaga amada dum leirage hoi taso mai pakpa oiro akhoi anisu phajana leiramage akhoi kaisu khalunu tasawda mai pakna halao tasawna mai pakabadi akhoi loina nungaidoini hoi gyan taba inaw ngaktani adudi taso amu lukhige ko hoi taso asi hayamlaga mani mayumdagi mahaki thabaki interview mafam aduda chatpa haurami gari tongnaba gari ngaifamda laklami kari no ngasidi gari si pak laktida aigi thabaki interview di pung tarakadore amuk nangdana tokpa tare tawise aina ringasida ada amudi lakli asida ona tonglaga gari bus lakpadagi mahak interview mafam madira lerami interview lakfamdo masida natro mane ngasigidi interview lawbu loikhre somna laklibase matam khara thengkhre o adudi makha tana karamba matamda amuk tawgani hayeng somga tharaga mi tara leigani aduna hayeng sujan lakpiyo matam sana hoi aise khara lapa mafamdagi lakpani gari ngaithok ngasin tawbududa khara thengkhre hayengdi sodina matam sana laksage ngasidi ai amu hanjakhagi hoi fare adudi hayeng ona lakpiro mani mafam asidagi ningamda hauda ami onthokpa dawnida fanangan nandi aisu laksabani
ꯑꯗꯨꯕꯨ ꯒꯥꯔꯤ ꯂꯥꯛꯄ ꯍꯦꯛ ꯊꯦꯡꯗꯅ ꯃꯇꯝ ꯑꯁꯤ ꯅꯪꯗꯕꯅꯤ꯫ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯅꯪꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯉꯁꯤꯗꯤ ꯑꯩ ꯍꯣꯇꯦꯜꯗꯔ ꯀꯩꯅꯣꯝ ꯂꯩꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯃꯨꯛ ꯅꯪꯗꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯣꯇꯦꯜ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯍꯥꯡꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯔꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯤ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯍꯣꯇꯦꯜꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ꯫ ꯈꯪꯅꯕ ꯃꯔꯤ ꯃꯇꯥꯁꯨ ꯀꯅꯥꯝ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ꯫ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯍꯦꯁ, ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯔꯣꯝꯗꯒ ꯁꯨꯝ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯗꯨꯝ ꯆꯪꯂꯛꯑꯣ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯡꯕ ꯃꯇꯦꯡꯒꯨꯝꯕ ꯁꯨꯝ ꯌꯥꯕ ꯂꯩꯔꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯡꯒꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯃꯍꯦꯁ ꯍꯣꯏꯒꯤ ꯌꯨꯝ ꯊꯤꯕꯅ ꯐꯔꯅꯤ꯫ ꯀꯔꯣꯝꯗ ꯆꯠꯁꯤꯒꯦ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯃꯣꯏ ꯃꯌꯨꯝꯗꯨ ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯤ꯫ ꯃꯣꯏ ꯕꯕꯥꯗꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯤ, ꯌꯨꯝ ꯑꯋꯥꯡ ꯑꯋꯥꯡꯕ ꯌꯥꯝ ꯁꯥꯏꯗꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝ ꯑꯋꯥꯡꯕ ꯑꯋꯥꯡꯕ ꯈꯜꯂꯒ, ꯄꯩꯁꯥ ꯄꯥꯏꯕ ꯈꯜꯂꯒ ꯍꯦꯛꯇ ꯆꯪꯂꯒ ꯍꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯅ ꯄꯩꯁꯥ ꯄꯥꯏꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦꯕ? ꯃꯐꯝ ꯑꯁꯤꯗ ꯃꯍꯦꯁ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯃꯣꯏ ꯕꯕꯥꯗꯣ ꯏꯁꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯨ ꯑꯣꯏ ꯍꯥꯏ꯫ ꯃꯌꯨꯝꯗꯤ ꯈꯪꯗ꯭ꯔꯦ, ꯃꯈꯣꯏꯒꯤ ꯌꯨꯝ ꯈꯪꯕꯤꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯍꯦꯁ ꯀꯧꯕꯗꯤ ꯈꯪꯗꯦꯕꯣ꯫ ꯃꯄꯥꯗꯣ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ? ꯍꯥꯏꯔꯛꯑꯣꯅꯦ, ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ꯫ ꯃꯄꯥꯗꯨꯗꯤ ꯑꯩ ꯃꯃꯤꯡ ꯈꯪꯖꯗ꯭ꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯪꯀꯜ, ꯑꯩ ꯃꯊꯪ ꯑꯃꯨꯛꯇ ꯍꯪꯖꯔꯛꯈꯤꯒꯦ꯫ ꯁꯥꯔ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯁꯥꯔ ꯍꯣꯏ ꯂꯩꯀꯥꯏꯗ ꯃꯍꯦꯁ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯒ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯈꯪꯕꯤꯕ꯭ꯔꯥ? ꯃꯄꯥꯒꯤ ꯃꯃꯤꯡꯒꯗꯤ ꯀꯔꯤ ꯀꯧꯒꯦ? ꯅꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯕꯗꯤ ꯈꯪꯉꯣꯏꯅꯦ꯫ ꯃꯥꯗꯣ ꯍꯧꯖꯤꯛꯀꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ? ꯍꯥꯏꯗꯤ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯔꯤꯒꯦꯕ? ꯁꯥꯔ, ꯃꯣꯏ ꯕꯕꯥꯗꯣ ꯃꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕꯗꯗꯤ ꯃꯣꯏ ꯕꯕꯥꯗꯣ ꯏꯁꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏ ꯍꯥꯏ꯫ ꯃꯤ ꯃꯌꯥꯝꯒꯤ ꯊꯣꯡꯒꯁꯨ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯕꯅꯤ꯫ ꯏꯁꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯣ, ꯊꯣꯡꯒꯥꯟ 4 ꯁꯨꯕꯗꯣ ꯑꯗꯨꯗ ꯆꯪ꯫ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯥ 2 ꯂꯩꯕꯅꯤ, ꯃꯣꯏ ꯑꯣꯏꯕ꯭ꯔꯥ ꯍꯪꯉꯣ꯫ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯣꯏꯒꯤ ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯍꯣꯏ ꯁꯥꯔ, ꯑꯩ ꯍꯪꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯕ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯅꯤꯅ, ꯏꯃꯥꯏ, ꯃꯔꯨꯞ ꯃꯍꯦꯁ ꯍꯣꯏ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯐꯖꯩꯍꯦ꯫ ꯑꯁꯤꯒꯨꯝꯕ ꯌꯨꯝꯗꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ꯫ ꯃꯔꯨꯞ ꯃꯍꯦꯁꯇꯨꯕꯨ ꯂꯩꯕ ꯖꯥꯠꯂꯥ? ꯂꯩꯔꯝꯕꯗꯤ ꯐꯒꯅꯤꯗ꯫ ꯃꯇꯝꯁꯦ ꯊꯦꯡꯒꯠꯂꯛꯄꯅ ꯇꯧꯔꯤꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯗꯣꯔꯤ꯫ ꯃꯔꯨꯞ ꯃꯍꯦꯁ ꯂꯩꯕ꯭ꯔꯣ? ꯀꯅꯥꯅꯣ? ꯃꯍꯦꯁꯁꯤ ꯂꯩꯇꯦ, ꯑꯩ ꯊꯣꯛꯂꯛꯀꯦ, ꯂꯩꯔꯝꯃꯣ꯫ ꯃꯔꯨꯞ ꯃꯍꯦꯁꯄꯨ ꯂꯩꯇꯕ꯭ꯔꯥ? ꯑꯩ ꯃꯥꯒ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄ ꯃꯔꯨꯞꯅꯤ꯫ ꯃꯥꯗꯤ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩꯈꯤꯅꯦ꯫ ꯀꯔꯤ ꯋꯥ ꯂꯩꯒꯦ? ꯑꯩ ꯃꯥꯒꯤ ꯃꯌꯥꯝꯕꯅꯤ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯃꯥ ꯌꯨꯝꯗ ꯂꯩꯇꯕ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯑꯩ ꯊꯕꯛ ꯑꯃꯒꯤ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗ ꯅꯍꯥꯟꯃꯨꯛ ꯃꯥꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯆꯪꯂꯛꯑꯣꯅ ꯍꯥꯏꯕ꯫ ꯑꯗꯨ ꯁꯨꯝ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯁꯨꯝ ꯆꯪꯂꯛꯄꯅꯤ꯫ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯌꯥꯝꯕ꯫ ꯍꯣꯏ, ꯀꯔꯤꯁꯨ ꯆꯥꯗꯦ ꯇꯧꯔꯤꯁꯦ꯫ ꯃꯍꯦꯁ ꯌꯨꯝꯗ ꯂꯥꯛꯂꯀꯥꯟꯗ ꯂꯥꯛꯑꯣ, ꯆꯥꯛ ꯆꯔꯥ ꯑꯃ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯧꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯃꯍꯦꯁ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯅꯤꯡꯉꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯇꯥꯔꯛꯄꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯝ ꯇꯧꯅꯤ ꯑꯩꯗꯤ? ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯦꯞꯄ ꯇꯥꯔꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯃꯍꯦꯁ ꯅꯠꯇꯅ ꯈꯪꯅꯕ ꯀꯅꯥꯁꯨ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯥꯗ ꯂꯥꯞꯅ ꯎꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯉꯁꯤꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯕꯨ ꯂꯩꯔꯗꯤ ꯍꯦꯛꯇ ꯂꯦꯛꯂꯨꯔꯒꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯇꯣꯞꯄ ꯃꯐꯝ ꯌꯦꯡꯉꯁꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯌꯦꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯍꯣꯇꯦꯜ ꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯁꯤꯗ ꯔꯨꯝ ꯑꯃꯠꯇ ꯑꯍꯥꯡꯕꯒ ꯂꯩꯇ꯭ꯔꯕꯣ? ꯂꯩꯔꯗꯤ ꯉꯁꯤ ꯑꯍꯤꯡꯗ ꯂꯦꯛꯆꯈꯤꯒꯦ꯫ ꯔꯨꯝꯗꯤ ꯂꯣꯏꯅ ꯃꯤ ꯂꯩꯅꯈ꯭ꯔꯦ, ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ꯫ ꯑꯇꯣꯞꯄꯗ ꯌꯦꯡꯕꯤꯔꯨꯔꯣ꯫ ꯑꯃꯔ ꯌꯦꯡꯕꯤꯌꯨ, ꯑꯃꯠꯇ ꯑꯦꯔꯦꯟꯖ ꯇꯧꯕꯤꯌꯨꯕ꯫ ꯇꯉꯥꯏ ꯐꯗꯕꯒꯤꯅꯦ ꯑꯩꯁꯦ
ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤ ꯅꯠꯇꯅ ꯑꯩꯁꯦ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯤ ꯂꯣꯏꯅ ꯊꯟꯈ꯭ꯔꯦ꯫ ꯁꯣꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯖꯒꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯌꯥꯝꯕ ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯃꯠꯇ ꯁꯤꯟꯕꯤꯌꯨꯕ, ꯑꯩꯁꯦ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯔꯨꯝ ꯑꯃꯗꯤ ꯂꯩ꯫ ꯃꯗꯨ ꯅꯍꯥꯟꯋꯥꯏ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯈꯤꯕꯅꯤ, ꯃꯗꯨꯗꯒꯤ ꯑꯩꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤna ꯃꯗꯨꯒꯤ ꯔꯨꯝꯗꯣ ꯈꯛꯇ ꯉꯥꯏꯔꯦ꯫ ꯇꯉꯥꯏ ꯐꯗꯅ ꯅꯪꯅ ꯍꯌꯦꯡꯐꯥꯎ ꯈꯛꯇꯪ ꯑꯣꯏꯕꯅꯤꯅ ꯃꯗꯨꯗ ꯅꯪ ꯗꯥꯎ ꯌꯦꯡꯒꯦꯁꯨ ꯌꯦꯡꯖꯔꯣ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯉꯁꯤ ꯅꯣꯡꯃꯈꯛ ꯂꯩꯕꯒꯤꯅꯤ, ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯔꯒꯦ, ꯔꯨꯝꯗꯨꯗ ꯇꯥꯛꯄꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯊꯣꯟ 2 ꯁꯨꯕꯒꯤ ꯔꯨꯝ ꯅꯝꯕꯔ 205ꯗ ꯂꯩꯔꯣ꯫ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯣ, ꯁꯣꯁꯨ ꯑꯗꯨꯝ ꯍꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯄ ꯊꯤꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤ ꯍꯣꯇꯦꯜꯗꯨꯒꯤ ꯃꯊꯣꯟ 2 ꯁꯨꯕ ꯔꯨꯝ ꯅꯝꯕꯔ 205 ꯇꯥꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯛꯏ꯫